ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯕꯨꯝ ꯇꯔꯦꯠ ꯃꯤꯔꯣꯟꯕ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯦ, ꯃꯅꯤꯡꯒꯤ ꯀꯩꯔꯦꯟ ꯃꯥꯁꯨ ꯃꯈꯧ ꯄꯣꯡꯅ ꯀ꯭ꯔꯦꯀꯦ ꯀꯦꯀꯦ ꯍꯥꯏꯅ ꯈꯣꯡꯂꯛꯂꯤ꯫ ꯌꯥꯍꯧ ꯉꯟꯕ ꯀꯅꯥꯗꯤ ꯌꯥꯍꯧꯅꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ꯫ ꯆꯅꯤꯡꯈꯣꯝꯕꯤ, ꯅꯤꯡꯉꯣꯜ ꯃꯤꯁꯅꯥ ꯂꯀꯥ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯍꯤꯡ ꯅꯨꯡꯁꯣꯏꯕ ꯑꯃ ꯃꯍꯥꯛ ꯌꯥꯇꯥꯔꯨꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯍꯧꯒꯠꯄ ꯃꯇꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯆꯅꯤꯡꯈꯣꯝꯕꯤ ꯃꯍꯥꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯇꯧꯒꯗꯕ ꯃꯊꯧ ꯈꯔ ꯃꯈꯣꯡ ꯌꯥꯡꯅ ꯇꯧꯁꯤꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯕ ꯂꯣꯏꯔꯛꯄꯗ ꯀꯣꯔꯧꯍꯟꯕ ꯃꯥꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯈꯔ ꯂꯩꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯖꯕꯅꯤ꯫ ꯆꯅꯤꯡꯈꯣꯝꯕꯤ ꯃꯍꯥꯛ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯈꯨꯗ ꯂꯣꯡꯗꯥꯏ ꯑꯗꯨꯃ ꯄꯥꯏ, ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯑꯗꯨꯃ ꯌꯦꯞ ꯃꯍꯥꯛ ꯃꯄꯥꯟ ꯇꯝꯅ ꯊꯣꯛꯏ꯫ ꯆꯅꯤꯡꯈꯣꯝꯕꯤꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ, ꯅꯆꯥꯅ ꯃꯣꯝ ꯑꯩ ꯂꯨꯛꯂꯥꯎꯈꯣꯡꯗ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯉꯥ ꯇꯥꯜꯂꯨꯒꯦ, ꯂꯦꯝꯂꯩ ꯉꯥ ꯌꯥꯝ ꯐꯥꯅꯕ ꯁꯤꯟ ꯄꯥꯡꯖꯔꯨꯒꯦ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯆꯠꯂꯨ ꯆꯠꯂꯨ, ꯑꯗꯨꯕꯨꯅꯤ ꯏꯃꯣꯝ, ꯀꯣꯔꯧꯅ ꯀꯣꯛꯇꯣꯟ ꯋꯥꯏꯗ꯭ꯔꯤꯉꯩ ꯃꯣꯡꯕ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯊꯧꯔꯥꯡꯉꯨꯀꯣ꯫ ꯅꯪꯒꯤ ꯑꯉꯝ ꯇꯥꯟꯕ ꯃꯇꯧꯗꯣ ꯈꯛ ꯇꯧꯒꯅꯨ꯫ ꯂꯦꯝꯂꯩ ꯉꯥ ꯃꯥꯗꯤ ꯐꯥꯔꯕꯁꯨ ꯃꯌꯥꯏ, ꯐꯥꯗ꯭ꯔꯕꯁꯨ ꯃꯌꯥꯏ, ꯑꯉꯝꯈꯛ ꯇꯥꯟꯒꯅꯨꯀꯣ꯫ ꯈꯪꯖꯩꯅꯦ ꯄꯂꯦꯝ ꯑꯄꯣꯛꯄꯤ, ꯑꯗꯨꯕꯨ ꯄꯂꯦꯝ ꯅꯆꯥ ꯑꯃꯨꯛ ꯈꯣꯡꯗꯣꯏ ꯆꯠꯈ꯭ꯔꯒꯦ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯅꯤꯡꯈꯣꯝꯕꯤ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤ ꯁꯖꯤꯛ ꯇꯣꯝꯕꯤꯁꯨ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯄꯣꯏꯔꯩ ꯂꯝꯗꯝ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯆꯅꯤꯡꯈꯣꯝꯕꯤ ꯂꯩꯁꯥ ꯀꯥꯡꯗꯣꯡ ꯐꯥꯔꯤ꯫ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯃꯨꯟꯅ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯆꯤꯡꯌꯥꯒ ꯇꯥꯏꯅꯕꯗ ꯂꯩꯕ ꯂꯣꯛꯂꯥꯈꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯈꯣꯡ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯖꯩꯗꯣ꯫ ꯆꯅꯤꯡꯈꯣꯝꯕꯤ ꯑꯁꯨꯝ ꯆꯠꯄꯅ ꯈꯣꯡ ꯑꯗꯨ ꯌꯧꯔꯦ꯫ ꯈꯨꯟꯖꯥ ꯅꯤꯡꯉꯣꯜ ꯑꯃꯠꯇ ꯈꯣꯡ ꯑꯁꯤꯗ ꯉꯥ ꯐꯥꯅꯗꯦ, ꯃꯍꯥꯛꯇꯅꯤ ꯐꯥꯔꯤꯕ꯫ ꯅꯨꯄꯥ ꯈꯔꯗꯤ ꯃꯔꯛ ꯃꯔꯛꯇ ꯉꯥ ꯐꯥꯕꯗꯨꯛ ꯌꯥꯎꯏ꯫ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡ ꯅꯠꯇꯦ, ꯅꯣꯡꯖꯨ ꯊꯥꯗ ꯏꯔꯦꯞ ꯂꯨꯕ ꯇꯥꯖꯔꯕꯁꯨ ꯑꯇꯩ ꯃꯇꯝꯗꯗꯤ ꯈꯣꯡꯒꯤ ꯈꯨꯎꯃꯨꯛꯇꯅꯤ ꯂꯨꯔꯤꯕ꯫ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ, "ꯍꯦ ꯉꯥꯔꯩꯃ ꯏꯃꯥꯏꯕꯦꯝꯃ, ꯇꯣꯜꯂꯨꯕ ꯅꯆꯥꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯊꯧꯖꯥꯟꯕꯤꯌꯨ꯫ ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥꯁꯨ ꯂꯦꯝꯂꯩ ꯉꯥ ꯌꯥꯝ ꯐꯥꯍꯟꯕꯤꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯏꯖꯈꯣꯡꯗ ꯃꯈꯣꯡꯗꯨ ꯊꯥꯡꯊꯗꯨꯅ ꯀꯨꯝꯂꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯣꯡꯗꯥꯏ ꯑꯗꯨꯅ ꯈꯣꯡꯒꯤ ꯀꯥꯆꯤꯟ ꯀꯥꯆꯤꯟꯗ ꯈꯣꯟꯖꯤꯟ ꯈꯣꯟꯖꯤꯟꯗꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯤꯡꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯌꯥꯝꯖꯦꯜ ꯂꯥꯏꯕꯛꯇꯨ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ꯫ ꯃꯈꯨꯠꯅ ꯂꯣꯡꯗꯥꯏꯗꯨ ꯑꯃꯨꯛ ꯈꯣꯟꯖꯤꯟꯗꯨꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯗꯨꯗ ꯊꯔꯣꯏ ꯃꯆꯥ ꯈꯔ, ꯆꯩꯇꯦꯛ ꯆꯩꯔꯥꯡ ꯈꯔꯇꯃꯛ ꯌꯥꯎꯔꯛꯏ꯫ "ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯤꯒꯤ ꯅꯨꯡꯖꯥꯁꯤꯕꯣ? ꯉꯁꯥꯏ ꯏꯅꯨꯡ ꯉꯥꯟꯕꯗꯒꯤ ꯂꯦꯝꯂꯩ ꯉꯥꯕꯨ ꯈꯣꯟꯕꯕꯨ ꯑꯃꯠꯇꯕꯨ ꯃꯔꯛꯇꯦ꯫ ꯅꯤꯡꯉꯣꯜ ꯑꯩꯅ ꯈꯟꯖꯔꯤꯕꯁꯤꯒ ꯑꯩꯕꯨ..." ꯊꯣꯛ ꯑꯃꯨꯛ ꯂꯣꯡꯊꯣꯛꯇꯨꯅ ꯂꯣꯡꯗꯥꯏ ꯑꯗꯨ ꯑꯃꯨꯛ ꯈꯣꯜꯂꯤ꯫ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯗ ꯑꯃꯨꯛꯁꯨ ꯉꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ꯫ ꯈꯣꯜꯂꯤ ꯌꯥꯎꯗ ꯇꯁꯦꯡꯅ ꯅꯨꯖꯥ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯋꯥꯖꯔꯦ꯫ "ꯍꯦ ꯉꯥꯔꯩꯃ ꯏꯃꯥꯏꯕꯦꯝꯃ, ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯕꯔꯥ? ꯏꯃꯥ ꯅꯪꯒꯤ ꯅꯁꯥꯏꯀꯣꯜꯗꯒꯤ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯖꯗꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯇꯥꯟꯗꯨꯅ ꯂꯥꯏꯔꯕꯤ ꯏꯃꯥꯒꯩꯒꯅ ꯍꯤꯡꯖꯕꯅꯤ꯫ ꯂꯦꯝꯂꯩ ꯉꯥ ꯑꯃꯠꯇ ꯂꯛꯇ꯭ꯔꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯤ ꯇꯥꯅꯤꯡꯂꯦ." ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯍꯥꯏꯒꯠꯂꯛꯂꯤ꯫ ꯋꯥꯡꯂꯦꯟ ꯃꯇꯝꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯏ꯫ ꯆꯅꯤꯡꯈꯣꯝꯕꯤ ꯂꯦꯞꯇꯅ ꯃꯥꯒꯤ ꯂꯣꯡꯗꯥꯏ ꯑꯗꯨ ꯈꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯅꯞ ꯉꯥꯊꯤ ꯈꯔ ꯅꯠꯇꯅ ꯂꯦꯝꯂꯩ ꯉꯥ ꯑꯃꯠꯇ ꯂꯛꯂꯝꯗꯦ꯫ ꯈꯣꯟꯕ ꯌꯥꯕ ꯈꯣꯟꯕꯗ ꯂꯛꯇ꯭ꯔꯕꯗ ꯅꯤꯡꯉꯣꯜ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯐꯩ, ꯑꯍꯥꯗ ꯂꯦꯝꯂꯩ ꯉꯥ, ꯅꯪ ꯅꯩꯒꯤ ꯇꯨꯡꯒꯣꯜꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯉꯝꯗꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯇꯨꯡꯒꯣꯜ ꯑꯁꯤꯃ ꯂꯦꯝꯂꯩ ꯉꯥꯅ ꯄꯤꯛ ꯆꯣꯟꯗ꯭ꯔꯤꯐꯥꯎ ꯅꯪꯕꯨ ꯐꯥꯒꯅꯤ꯫ ꯈꯣꯡꯒꯤ ꯏꯆꯦꯜ ꯑꯁꯦ ꯂꯩꯅꯥꯡ ꯑꯣꯏꯅ ꯆꯦꯜꯂꯕꯁꯨ ꯂꯦꯝꯂꯩ ꯉꯥ ꯅꯩꯔꯒꯦꯀꯣ." ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯐꯥꯎꯔꯛꯇꯨꯅ ꯑꯉꯝ ꯇꯥꯜꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯈꯟꯈ꯭ꯔꯦ꯫ ꯉꯥ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯂꯣꯡꯗꯥꯏ ꯑꯗꯨꯕꯨ ꯈꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯍꯥꯛꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯜꯂꯛꯄ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯀꯣꯔꯧ ꯃꯥꯁꯨ ꯀꯣꯛꯇꯣꯟ ꯂꯣꯝꯈ꯭ꯔꯦ꯫
ꯆꯅꯤꯡꯈꯣꯝꯕꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯀꯤꯕꯁꯨ ꯑꯃꯠꯇ ꯐꯥꯎꯗꯦ꯫ 이칸 ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯍꯟꯗꯛꯃꯨꯛ ꯈꯨꯡꯒꯠꯂꯛꯄ ꯂꯣꯡꯗꯥꯏ ꯑꯗꯨꯗ ꯂꯦꯝꯂꯩ ꯉꯥ ꯈꯔ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯌꯥꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯆꯅꯤꯡꯈꯣꯝꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯑꯗꯨꯅꯤꯗꯅ ꯀꯔꯤꯒꯤꯅꯣ ꯂꯦꯝꯂꯩ ꯅꯪꯅ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯑꯁꯨꯛ ꯋꯥꯍꯟꯒꯦ ꯈꯜꯂꯤꯕ? ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ꯭ꯔꯅꯤ ꯅꯪꯕꯨ? ꯑꯃꯨꯛ ꯈꯣꯜꯂꯤ ꯍꯟꯗꯛꯃꯨꯛꯇꯩꯗꯤ ꯃꯍꯥꯛꯅ ꯑꯈꯣꯟ ꯈꯨꯗꯤꯡꯗ ꯂꯦꯝꯂꯩ ꯉꯥ ꯑꯗꯨꯝ ꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯇ꯭ꯔꯦ꯫ ꯑꯔꯛꯄ ꯉꯥ ꯃꯈꯩꯗꯨ ꯃꯈꯨꯠꯇꯨꯅ ꯂꯧꯈꯠꯇꯨꯅ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯉꯥ ꯐꯥꯔꯛꯄꯁꯤꯅ ꯃꯥꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨ ꯉꯥꯅ ꯇꯪꯈꯥꯏ ꯆꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅꯒ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯄꯗꯨꯗ ꯆꯅꯤꯡꯈꯣꯝꯕꯤ ꯂꯦꯞꯇꯅ ꯂꯣꯡꯗꯥꯏ ꯑꯗꯨ ꯈꯣꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯂꯣꯡꯗꯥꯏ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯉꯥꯆꯤꯛ ꯑꯃꯈꯛ ꯌꯥꯎꯔꯛꯏ꯫ ꯃꯗꯨꯕꯨ ꯎꯕꯗ ꯁꯤꯗꯤ ꯂꯦꯝꯂꯩ ꯉꯥꯆꯤꯛꯅꯤꯅ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡꯗ ꯉꯥꯆꯤꯛ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯐꯅꯗꯨꯝ ꯐꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯉꯥꯆꯤꯛ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ꯫ ꯃꯗꯨꯗ ꯉꯥꯆꯤꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯕꯥꯛꯇ ꯊꯤꯜꯂꯝꯂꯒ ꯉꯥꯆꯤꯛꯇꯨ ꯏꯁꯤꯡꯗ ꯐꯟ ꯆꯣꯡꯊꯈ꯭ꯔꯦ꯫ ꯆꯅꯤꯡꯈꯣꯝꯕꯤ ꯑꯅꯥ ꯆꯩꯅꯥꯗꯨ ꯐꯥꯎꯔꯗꯨꯅ "ꯏꯃꯥ! ꯑꯌꯣꯃꯥ! ꯑꯁ! ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗ!" ꯃꯈꯨꯠ ꯈꯨꯕꯥꯛꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯏ ꯊꯣꯛꯇꯨ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ "ꯏꯁꯨ ꯊꯣꯛꯂꯦꯅ ꯁꯤꯗꯤ, ꯀꯝꯗꯧꯅꯤ?" ꯏ ꯊꯣꯛꯂꯤ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯔꯥꯏ ꯃꯊꯛꯇ ꯀꯥꯈꯠꯂꯤ꯫ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯇꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯀꯣꯛꯇꯣꯟ ꯋꯥꯡꯕ ꯂꯥꯟꯈ꯭ꯔꯦꯅ꯫ ꯏꯃꯥꯅ ꯑꯩꯕꯨ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯂꯅꯤ꯫ ꯑꯩꯗꯤ ꯂꯦꯝꯂꯩ ꯉꯥ ꯌꯥꯝ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯉꯥꯎꯁꯤꯟꯈꯤꯕꯁꯦ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯍꯣꯏꯗ, ꯄꯂꯦꯝ ꯏꯃꯥꯁꯨ ꯃꯆꯥ ꯃꯃꯧ ꯑꯩꯅ ꯐꯥꯔꯤꯕ ꯂꯦꯝꯂꯩ ꯉꯥ ꯑꯁꯤ ꯎꯕꯗ ꯁꯣꯏꯗꯅ ꯍꯔꯥꯎꯒꯅꯤ꯫ ꯀꯥꯟꯅꯗꯦ, ꯉꯁꯤ ꯑꯣꯏꯅꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯈꯨꯠꯇ ꯉꯥꯅ ꯊꯤꯟꯈꯤꯕꯒꯤ ꯏ ꯊꯣꯛꯄꯗꯨꯗꯤ ꯈꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯑꯅꯥ ꯆꯩꯅꯥꯗꯤ ꯈꯔ ꯂꯩꯍꯧꯔꯤ꯫ ꯆꯅꯤꯡꯈꯣꯝꯕꯤ ꯃꯣꯡꯕ ꯃꯌꯨꯝ ꯌꯧꯔꯦ꯫ ꯄꯂꯦꯝ ꯃꯃꯥ ꯁꯖꯤꯛꯈꯣꯝꯕꯤꯅ ꯍꯥꯏ, "ꯍꯩ, ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯅꯪ ꯈꯛ ꯏꯟꯗꯦꯅꯦ꯫ ꯆꯦꯡ ꯆꯣꯏꯕꯒꯨꯝ ꯍꯥꯏꯔꯒ ꯐꯧ ꯆꯣꯏꯕꯒꯨꯝ ꯇꯣꯛꯑꯦꯗꯣ ꯅꯪ ꯇꯧꯔꯦꯅꯦ꯫ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯣꯔꯧꯅ ꯀꯣꯛꯇꯟ ꯋꯥꯏꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯛꯎꯅ ꯍꯥꯏꯈꯤꯕꯗꯣ? ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯀꯗꯥꯏ ꯌꯧꯔꯦ?" ꯆꯅꯤꯡꯈꯣꯝꯕꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯡꯒꯣꯜ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯍꯜꯂꯤ꯫ "ꯏꯃꯥ, ꯇꯨ ꯅꯆꯥ ꯅꯃꯧ ꯑꯩꯅ ꯐꯥꯖꯔꯛꯂꯤꯕ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯍꯥꯟꯕꯗꯗꯤ ꯂꯦꯝꯂꯩ ꯉꯥ ꯑꯃꯇ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯑꯁꯦ ꯐꯥꯕ ꯉꯝꯕꯒꯤ ꯋꯥꯅꯤꯁꯦ꯫ ꯑꯗꯨꯒ ꯅꯃꯧꯃꯩꯁꯨꯅꯦ ꯑꯗꯨꯃꯛ ꯐꯥꯗꯨ ꯂꯩꯊꯣꯛꯂꯨꯔꯕ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯉꯟꯅ ꯌꯨꯝꯗ ꯀꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯏꯃꯥꯒꯤ ꯄꯥꯎꯇꯥꯛ ꯈꯨꯗꯤꯡꯃꯛ ꯅꯆꯥ ꯅꯃꯧ ꯑꯩꯍꯥꯛꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯈꯛ ꯃꯥꯡꯍꯟꯖꯔꯣꯏ꯫ ꯐꯔꯦ, ꯅꯥꯄꯤ ꯅꯔꯣꯜ ꯑꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯣ꯫ ꯆꯥꯛꯀꯥꯏꯗꯣ ꯁꯥꯃꯨꯛꯇ ꯎꯞꯂꯒ ꯊꯝꯂꯝꯂꯕꯅꯤ, ꯏꯃꯥꯗꯤ ꯆꯥꯔꯦ." "ꯍꯣꯏ ꯏꯃꯥ, ꯉꯥꯁꯤꯡꯁꯦ ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯅꯤꯡꯈꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯖꯤꯛꯇꯣꯝꯕꯤꯅ ꯉꯥꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, "ꯍꯥꯏꯒꯨꯝꯂꯗꯅ ꯉꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯕ ꯌꯥꯝꯃꯤꯗ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯆꯔꯥ ꯃꯆꯥ ꯑꯃꯗꯤ ꯈꯥꯛꯍꯧꯔꯒꯦ꯫ ꯑꯔꯦꯝꯕꯗꯨꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯕ ꯍꯥꯏꯗꯨꯅꯤ." ꯅꯨꯡꯊꯤꯜꯅꯤ꯫ ꯆꯅꯤꯡꯈꯣꯝꯕꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯔꯛꯏ, ꯍꯟꯗꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ, ꯃꯀꯣꯛ ꯑꯗꯨꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯛꯏ꯫ ꯇꯁꯦꯡꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯕꯨ ꯆꯥꯕ ꯌꯥꯗꯕ ꯀꯔꯤꯕꯨ ꯆꯥꯎꯔꯕꯒꯦ ꯑꯁꯨꯛ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯕꯣ? ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯕ, ꯍꯟꯗꯣꯛꯅꯤꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯕꯨ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯨꯅ ꯊꯣꯛꯇꯨꯅ ꯃꯁꯥꯗꯨ ꯍꯟꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯍꯟꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯃꯇꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯃꯥ ꯁꯖꯤꯛꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯪꯏ, "ꯏꯃꯥꯒꯤ ꯆꯅꯤꯡꯈꯣꯝꯕꯤ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯅꯠꯇꯦ, ꯏꯆꯥꯕꯨ ꯍꯛꯆꯥꯡꯅ ꯉꯝꯗ꯭ꯔꯕ꯭ꯔꯣ?" "ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯊꯨꯛ ꯊꯨꯛ ꯌꯥꯝꯅ ꯂꯥꯎꯏ, ꯏꯍꯩ ꯍꯩꯅꯗꯦ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ?" "ꯕꯦꯝꯃ, ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯅꯃꯥ ꯑꯩꯗꯤ..." "ꯏꯃꯥ, ꯀꯣꯛꯁꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯍꯤꯞꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯔꯤ꯫ ꯆꯅꯤꯡꯈꯣꯝꯕꯤ ꯃꯍꯥꯛꯅ ꯈꯣꯡꯗ ꯉꯥ ꯐꯥꯕ ꯆꯠꯈꯤꯗꯕꯁꯨ ꯆꯌꯣꯜ ꯑꯃ ꯁꯨꯔꯦ꯫ ꯃꯍꯥꯛ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯁꯨ ꯏꯍꯧꯏ꯫ ꯁꯖꯤꯛꯇꯣꯝꯕꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫
ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯌꯣ ꯃꯤ ꯇꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯀꯅꯥꯅꯣ ꯂꯦꯝꯂꯩ ꯉꯥꯇꯥꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯖꯠ ꯃꯣꯠꯂꯨꯔꯤꯕ ꯅꯃꯥ ꯑꯩꯅ ꯈꯪꯂꯣꯏ ꯎꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔ ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯀꯔꯤ ꯁꯥꯔꯦ ꯏꯃꯥ ꯑꯩꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯏꯃꯥ ꯅꯆꯥ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯅꯆꯥꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯛ ꯂꯧꯕꯤꯒꯅꯨꯕ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯃꯤꯅꯝꯕ ꯀꯔꯤꯒꯤꯅꯣ ꯍꯩꯔꯥꯡ ꯂꯣꯟꯖꯥ ꯆꯥꯔꯤꯕ ꯂꯩꯔꯥꯡ ꯂꯣꯟꯖꯤꯟ ꯆꯤꯜꯂꯤꯕ ꯈꯂꯛ ꯆꯥꯎꯕ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯇꯨꯡꯒꯤ ꯄꯣꯃꯤꯠ ꯌꯦꯡꯗ꯭ꯔꯤꯕ ꯅꯪ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯏꯃꯥ ꯅꯆꯥ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯀꯔꯤꯅꯣ ꯅꯆꯥ ꯑꯩ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯔꯤ ꯅꯆꯥ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇꯃ ꯌꯥꯕ꯭ꯔꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤꯅꯣ ꯑꯣꯏꯒꯗꯕ ꯐꯤꯕꯝꯁꯤꯕꯣ ꯏꯃꯥ ꯏꯆꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯗꯤ ꯀꯝꯗꯧꯅꯤ ꯆꯥꯅꯤꯡꯈꯣꯝꯕꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯁꯤꯒꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯃꯥꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯏ ꯃꯇꯨꯝ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯈꯜ ꯐꯨꯝꯕꯪꯅꯩ ꯃꯃꯥꯅ ꯃꯉꯣꯟꯗ ꯃꯔꯜ ꯀꯌꯥ ꯑꯃꯁꯨ ꯁꯤꯔꯤ ꯁꯖꯤꯛ ꯇꯣꯝꯕꯤꯅ ꯏꯀꯥꯏꯗꯕꯤ ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩ ꯇꯥꯡꯖ ꯃꯥꯏꯈꯨꯝꯅꯔꯦꯗꯅ ꯂꯩꯁꯥꯅ ꯂꯝꯆꯠ ꯃꯣꯠꯄꯤ ꯉꯥꯏꯍꯥꯛꯀꯤ ꯏꯈꯧ ꯂꯥꯡꯕꯅ ꯂꯩꯔꯥꯡ ꯂꯩꯃꯟ ꯆꯠꯍꯟꯕꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤꯅꯤꯡꯂꯦ ꯑꯩ ꯁꯤꯅꯤꯡꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯄꯤ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯈꯣꯝꯕꯤꯒꯤ ꯐꯤꯕꯝꯁꯨ ꯀꯥꯏꯔꯛꯂꯤ ꯌꯦꯡꯕꯗ ꯑꯇꯥꯛ ꯑꯐꯣꯡꯅꯔꯛꯂꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯃꯄꯥꯜ ꯊꯣꯛꯇꯅ ꯆꯥꯅꯤꯡꯈꯣꯝꯕꯤꯅ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯛꯄ ꯑꯁꯤꯁꯨ ꯃꯇꯝ ꯀꯨꯏꯔꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯆꯥꯏꯕꯤꯅ ꯍꯥꯏ ꯃꯅꯥꯅ ꯍꯩꯃꯥꯡꯁꯥ ꯍꯩꯇꯦ ꯁꯅꯥꯒ ꯌꯥꯏꯉꯪꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯒꯅꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯃꯥꯒꯤ ꯃꯁꯛ ꯎꯈꯤꯗꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯂꯨꯛꯂꯥꯎ ꯈꯣꯡꯗ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯅꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯕ ꯉꯥ ꯐꯥꯕꯒ ꯑꯃꯠꯇ ꯃꯍꯥꯛ ꯆꯠꯈꯤꯗ꯭ꯔꯦꯕ ꯍꯣ ꯆꯥꯏꯕꯤ ꯁꯨꯝꯗꯣꯏꯅꯤꯀꯣ ꯃꯁꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯌꯥꯕ ꯍꯧꯅꯗꯦꯕ ꯅꯥꯃꯇ ꯈꯨꯕ ꯈꯨꯕꯥꯛꯅ ꯃꯈꯣꯜ ꯊꯣꯛꯄꯁꯨ ꯌꯥꯄꯣꯠ ꯅꯠꯇꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯑꯃꯅꯦ ꯈꯪꯒꯗꯕꯅꯦ ꯍꯥꯏꯁꯤꯅꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯇꯧꯗꯨꯗꯤ ꯀꯌꯥꯗ ꯊꯣꯠ ꯃꯦꯡꯕ ꯃꯥꯜꯂꯤꯕ ꯂꯥꯏꯔꯕꯤꯅꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯤꯕꯤꯅꯤꯀꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯂꯨꯅ ꯈꯜꯂꯒ ꯑꯗꯨꯒ ꯃꯥꯗꯤ ꯇꯧ ꯉꯝꯕꯤ ꯑꯣꯏꯔꯝꯂꯕ ꯉꯁꯤꯗꯤ ꯈꯜꯂꯅꯤꯗꯅ ꯆꯞ ꯆꯥꯕ ꯑꯃ ꯃꯃꯥ ꯃꯆꯥꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕꯕꯨ ꯌꯥꯈꯤꯅꯤ ꯃꯤꯑꯣꯏ ꯈꯔꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯋꯥ ꯉꯥꯡꯅꯔꯛꯄꯗꯒꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯍꯦꯛꯇ ꯍꯧꯅꯔꯒ ꯁꯖꯤꯛ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯇꯥꯡꯗꯥꯡꯕ ꯑꯃ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯦ ꯆꯪꯁꯤꯟꯗꯨꯅ ꯆꯥꯏꯕꯤꯅ ꯍꯦꯛꯇ ꯀꯧꯏ ꯍꯣ ꯏꯆꯦ ꯁꯖꯤꯛ ꯇꯣꯝꯕꯤ ꯏꯆꯦꯕꯨ ꯂꯩꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯁꯤꯗ ꯁꯖꯤꯛ ꯇꯣꯝꯕꯤꯅ ꯃꯆꯥꯗ ꯍꯥꯏ ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯪ ꯏꯃꯨꯡꯗ ꯂꯦꯡꯗꯕꯤ ꯂꯩꯌꯨꯀꯣ ꯏꯃꯥ ꯃꯄꯥꯜꯗ ꯊꯣꯛꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯤ ꯂꯥꯛꯂꯝꯕꯗꯨꯗ ꯅꯈꯣꯏꯅꯤ ꯂꯥꯛꯂꯤꯕ꯭ꯔꯣ ꯀꯥꯈꯠꯂꯣ ꯐꯝꯁꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ ꯑꯔꯨꯕꯤꯅ ꯍꯥꯏ ꯏꯆꯦ ꯑꯩꯈꯣꯏꯅꯤꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯏꯆꯦꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯁꯖꯤꯛ ꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯥꯟꯅ ꯆꯤꯡꯅꯔꯛꯏ ꯆꯥꯏꯕꯤꯅ ꯑꯣꯏꯅ ꯍꯪꯉꯤ ꯏꯕꯦꯝꯃ ꯆꯥꯅꯤꯡꯈꯣꯝꯕꯤꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯈꯣꯡꯗꯁꯨ ꯉꯥ ꯐꯥꯕ ꯆꯠꯈꯤꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯃꯥꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯁꯖꯤꯛ ꯈꯣꯝꯕꯤꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅꯨꯄꯤꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯅꯦ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯃꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕꯒꯤ ꯃꯥꯗꯣ ꯃꯇꯝ ꯈꯔ ꯊꯝꯈꯤꯌꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯒ ꯆꯥꯏꯕꯤ ꯅꯈꯣꯏꯕꯨ ꯀꯔꯤ ꯄꯥꯎ ꯇꯥꯒꯦꯅꯦ ꯁꯨꯝ ꯄꯥꯎ ꯑꯃꯅꯤꯗ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯈꯤꯅꯦ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯁꯦꯡꯗꯤ ꯁꯦꯡꯂꯦꯀꯣ ꯏꯆꯦ ꯑꯁꯦꯡꯕꯒꯤꯅꯤꯅꯦ ꯐꯔꯦ ꯏꯆꯦ ꯑꯗꯨꯕꯨ ꯏꯆꯦ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕꯗꯤ ꯌꯥꯒꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯁꯤ ꯍꯣꯏꯗꯨ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯊꯥꯅꯤꯜ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯂꯣꯜꯂꯝꯕ ꯀꯦꯀꯨ ꯐꯣꯡꯂꯛꯄꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯅꯣꯡ ꯆꯨꯗꯅ ꯁꯥꯖꯤꯟ ꯆꯣꯠꯄ ꯌꯥꯕ ꯍꯧꯅꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯔꯝꯃꯤ ꯁꯖꯤꯛ ꯇꯣꯝꯕꯤꯅ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯍꯧꯏ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯅꯈꯣꯏꯁꯨ ꯃꯤꯅꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯑꯣꯏꯔꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯝꯅ ꯀꯅꯥꯗ ꯀꯦꯀꯨ ꯐꯣꯡꯒꯅꯤ
ꯂꯣꯠꯄ ꯇꯥꯕꯅꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯄꯂꯦꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦꯗꯣ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯛ ꯆꯤꯡꯅꯕꯁꯨ ꯃꯌꯥꯎꯔꯦ ꯅꯣꯡꯃ ꯀꯦꯀꯨ ꯄꯣꯡꯕꯗ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯁꯣꯏꯔꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯒꯦꯗꯣ ꯏꯃꯥ ꯏꯁꯥꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯏ ꯃꯇꯨꯝ ꯑꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯃꯁꯤꯗ ꯆꯥꯅꯤꯡꯈꯣꯝꯕꯤꯅ ꯏꯉꯉꯛꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏ ꯃꯇꯨꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯏꯁꯥꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ ꯌꯦꯡꯉꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯄꯨꯝꯅꯃꯛꯀꯤ ꯐꯅꯅꯕꯅꯤ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯅꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛꯅꯦ ꯏ ꯃꯇꯨꯝ ꯑꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯔꯣꯏ ꯅꯪꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇ ꯌꯥꯎꯅꯤ ꯅꯪꯕꯨ ꯏꯃꯥ ꯅꯆꯥꯕꯨ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯄꯥꯟꯊꯧꯃꯥꯒꯤ ꯃꯁꯛꯁꯨ ꯈꯪꯕ ꯅꯠꯇꯦ ꯄꯥꯔꯤ ꯄꯨꯔꯤ ꯂꯤꯈꯨꯟ ꯈꯪꯗꯕ ꯏ ꯃꯇꯨꯝ ꯑꯁꯤꯕꯨ ꯅꯪꯅ ꯅꯥꯎꯀꯣꯟꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯄꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯐꯪꯒꯗꯕꯒꯤ ꯃꯍꯨꯠ ꯏ ꯃꯇꯨꯝ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯖꯤꯛꯇꯣꯝꯕꯤꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯏ ꯃꯇꯨꯝ ꯑꯗꯨ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯆꯥꯅꯨꯄꯤꯗ ꯃꯍꯥꯛꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯑꯣꯜꯍꯟꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯩ ꯀꯣꯟꯅ ꯊꯪꯅ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯅꯆꯥ ꯑꯩ ꯌꯥꯖꯔꯦ ꯁꯛꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯏꯃꯥꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯀꯨꯝꯕꯗꯣ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯖꯤꯛꯇꯣꯝꯕꯤ ꯃꯥꯒꯤ ꯃꯊꯃꯣꯏ ꯍꯔꯥꯎꯖꯔꯦ ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩꯅ ꯏꯆꯥꯕꯨ ꯊꯥꯖꯩ ꯐꯔꯦ ꯏꯆꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅꯦ ꯍꯌꯦꯡꯃꯛ ꯑꯃꯥꯏꯕꯤ ꯑꯃꯒ ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯏ ꯃꯇꯨꯝ ꯑꯁꯤꯕꯨ ꯌꯥꯝ ꯊꯨꯅ ꯃꯥꯡꯍꯟꯈꯤꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯃꯍꯥꯛ ꯌꯥꯕ ꯇꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯁꯖꯤꯛꯇꯣꯝꯕꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ ꯑꯗꯨꯒ ꯍꯥꯏꯖꯩ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯃꯄꯥ ꯌꯥꯎꯗꯨꯅ ꯄꯣꯛꯄ ꯃꯆꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯍꯦ ꯆꯤꯡꯉꯨ ꯂꯩ ꯅꯍꯥꯛꯅ ꯑꯩꯒꯤ ꯐꯝꯅ ꯅꯣꯡꯗꯝꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯏ ꯃꯇꯨꯝ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤꯅꯣ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥꯅ ꯀꯅꯥꯅꯣ ꯃꯄꯥ ꯃꯁꯛꯁꯨ ꯈꯪꯗꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯥꯎꯀꯣꯟꯒꯅꯤ ꯑꯩ ꯉꯝꯂꯣꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯁꯤꯗ ꯌꯥꯗꯨꯅ ꯏ ꯃꯇꯨꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯍꯥꯛ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯏ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗꯅꯤ ꯂꯣꯛꯂꯥꯎꯈꯣꯡꯒꯤ ꯏꯆꯦꯜꯅ ꯇꯥꯟꯊꯥ ꯅꯥꯏꯅ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯆꯦꯟꯊꯔꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯐꯝꯅꯤ ꯉꯁꯤꯒꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗꯤ ꯂꯥꯏ ꯄꯥꯈꯪ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯊꯤ ꯐꯣꯡꯏ ꯂꯦꯝꯂꯩ ꯉꯥꯕꯨ ꯑꯣꯟꯗꯨꯅ ꯈꯣꯡ ꯑꯁꯤ ꯂꯩꯕ ꯂꯦꯝꯂꯩ ꯉꯥꯁꯤꯡꯒ ꯄꯨꯟꯅ ꯃꯍꯥꯛꯀ ꯁꯥꯟꯅꯃꯤꯟꯅꯔꯤ ꯂꯥꯏ ꯆꯩꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯆꯤꯆꯤꯠ ꯂꯤꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯂꯥꯏ ꯄꯥꯈꯪ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯅꯨꯖꯥ ꯑꯃꯈꯛ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯂꯥꯏ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯅ ꯈꯣꯡ ꯑꯁꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯦ ꯑꯣ ꯃꯥꯒꯤ ꯑꯁꯦ ꯈꯣꯡ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯈꯣꯡ ꯑꯁꯤ ꯂꯩꯕ ꯉꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯠꯇꯨꯅ ꯊꯝꯒꯅꯤ ꯉꯥ ꯑꯝꯇ ꯐꯥꯍꯜꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯝꯂꯩ ꯉꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯠꯇꯨꯅ ꯊꯝꯂꯝꯃꯤ ꯉꯥ ꯐꯥꯔꯤꯕ ꯅꯨꯖꯥꯗꯨ ꯃꯥꯒꯤ ꯂꯣꯡꯗ꯭ꯔꯥꯏꯗ ꯉꯥ ꯑꯝꯇ ꯂꯛꯄ ꯉꯝꯗ꯭ꯔꯦ ꯃꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯋꯥꯖꯩ ꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ ꯅꯨꯖꯥ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯑꯃꯨꯛ ꯈꯜꯂꯤ ꯆꯤꯡꯂꯧ ꯁꯛꯅꯁꯨ ꯅꯤꯡꯊꯤꯖꯔꯤꯕ ꯇꯥꯏꯕꯪ ꯅꯨꯖꯥꯁꯦ ꯂꯥꯏ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯑꯣꯟꯊꯣꯛꯅꯕꯨ ꯈꯣꯏꯗꯥꯔꯦꯗ ꯅꯨꯖꯥ ꯃꯥꯅ ꯊꯃꯣꯏ ꯋꯥꯖ ꯃꯇꯧ ꯑꯁꯦ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯊꯃꯣꯏꯅꯨꯡꯗ ꯂꯦꯝꯂꯩ ꯉꯥ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯖꯔꯤꯕꯁꯦ ꯐꯔꯦ ꯐꯥꯍꯜꯂꯒꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯦꯝꯂꯩ ꯉꯥꯕꯨ ꯅꯪꯅ ꯐꯥꯕꯒꯤ ꯑꯩꯒꯤ ꯈꯨꯗꯣꯜ ꯑꯃꯗꯤ ꯅꯪ ꯐꯪꯂꯣꯀꯣ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ
ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯅꯨꯖꯥꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯗꯨꯅ ꯂꯩꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯇꯨ ꯑꯗꯨꯝꯅ ꯉꯥꯌꯥꯝꯂꯛꯂꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ ꯉꯥꯆꯤꯛ ꯀꯧꯕ ꯉꯥ ꯑꯗꯨ ꯑꯣꯟꯗꯨꯅ ꯃꯊꯟꯅꯇ ꯅꯨꯖꯥꯃꯥꯅ ꯀꯣꯟꯕ ꯂꯣꯡꯗꯥꯏ ꯃꯅꯨꯡ ꯑꯗꯨ ꯆꯪꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯖꯥꯃꯥꯒꯤ ꯃꯈꯨꯠꯇ ꯑꯃꯨꯛꯇꯪ ꯊꯤꯜꯂꯝꯂꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯍꯥꯛ ꯐꯟ ꯆꯣꯡꯊꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ꯫ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯃꯤ꯫ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯗꯨꯅ, ꯀꯔꯤꯃꯛꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯪꯂꯤꯕꯗꯨꯅ? ꯂꯥꯏ ꯄꯥꯈꯪ ꯑꯃꯅ ꯑꯣꯟꯕ ꯉꯥꯆꯤꯛ, ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇ ꯊꯤꯜꯂꯝꯕ ꯑꯩꯒꯤ ꯃꯪ ꯑꯁꯤꯕꯨ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯥ ꯐꯥꯕ ꯃꯇꯝ ꯑꯗꯨꯗ ꯉꯥꯆꯤꯛ ꯑꯃꯈꯛ ꯑꯩꯒꯤ ꯂꯣꯡꯗꯥꯏꯗ ꯃꯊꯟꯇ ꯌꯥꯎꯔꯛꯈꯤꯕ, ꯃꯗꯨꯕꯨ ꯑꯩꯅ ꯐꯥꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯥꯅ ꯑꯩꯒꯤ ꯈꯨꯠꯇ ꯊꯤꯜꯂꯝꯂꯒ ꯏꯔꯣꯜꯅꯨꯡꯗ ꯑꯃꯨꯛ ꯆꯣꯡꯊꯈꯤꯕ꯫ ꯃꯪꯂꯥꯟꯒꯤ ꯋꯥꯐꯝ ꯑꯁꯤꯒ ꯑꯅꯤ ꯑꯁꯦ ꯀꯌꯥꯝ ꯅꯛꯅ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯆꯥꯅꯤꯡꯈꯣꯝꯕꯤꯅ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯉꯔꯥꯡꯒꯤ ꯃꯪꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯅ ꯇꯥꯏꯕꯪꯗ ꯑꯣꯏꯈꯤꯕꯗꯨꯒ ꯃꯪꯂꯥꯟꯒ ꯆꯞ ꯃꯥꯟꯅꯅ ꯃꯪꯂꯛꯏ꯫ ꯃꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅꯗꯤ ꯅꯪꯒꯤ ꯈꯣꯏꯁꯤꯈꯥꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯄꯟꯊꯧ ꯑꯁꯦ ꯂꯥꯏ ꯄꯥꯈꯪ ꯑꯗꯣ ꯑꯣꯏꯕ ꯇꯥꯔꯗ꯭ꯔꯥ? ꯏꯃꯥ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ꯫ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ ꯏꯕꯦꯝꯃ, ꯃꯪꯅꯤꯡꯕꯗ ꯃꯪꯕꯅꯤ꯫ ꯏꯃꯥꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯃꯗꯨ ꯇꯧꯗꯕ ꯌꯥꯗꯦ꯫ ꯏꯃꯥꯅꯦ, ꯑꯃꯨꯛꯇ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯁꯖꯤꯛ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ꯫ ꯆꯥꯅꯤꯡꯈꯣꯝꯕꯤꯁꯨ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯦ꯫ ꯁꯖꯤꯛ ꯇꯣꯝꯕꯤꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒ ꯎꯅꯗꯨꯅ ꯑꯔꯣꯏꯕ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯋꯥ ꯇꯥꯅꯔꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯦ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯗꯤ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯁꯦ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ꯫ ꯊꯥꯏꯅꯕꯨꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ ꯍꯥꯏꯅꯩ꯫ ꯁꯖꯤꯛ ꯇꯣꯝꯕꯤ, ꯑꯩꯅꯦ ꯍꯣꯔꯦꯟꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯑꯀꯨꯞꯄ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ꯫ ꯅꯨꯡꯊꯤꯜꯗꯅꯤ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯂꯥꯛꯇꯨꯅ ꯆꯥꯅꯤꯡꯈꯣꯝꯕꯤꯒꯤ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯂꯦ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯕꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯈꯪꯖꯔꯦ꯫ ꯃꯥꯅ ꯍꯥꯏ, ꯃꯁꯦ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯕ ꯁꯣꯏꯔꯣꯏ꯫ ꯃꯥꯕꯨ ꯇꯥꯏꯕꯪꯂꯛꯇ ꯊꯝꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯑꯗꯨꯅ ꯆꯤꯡꯎ ꯃꯥꯅ ꯊꯥꯕ ꯃꯇꯝ ꯑꯃꯗꯤ ꯉꯥꯏꯕ ꯇꯥꯏ꯫ ꯁꯖꯤꯛ ꯇꯣꯝꯕꯤꯅ, ꯏꯆꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯏꯔꯛꯄꯅꯤ꯫ ꯃꯤꯅ ꯈꯪꯈꯤ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄ ꯀꯌꯥꯁꯨ ꯐꯥꯎꯏ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯋꯥꯖꯔꯤꯕꯁꯦ꯫ ꯐꯔꯦ, ꯅꯈꯣꯏꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯏ ꯃꯇꯨꯝ ꯑꯁꯤ ꯃꯥꯡꯍꯜꯂꯁꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯊꯥꯕꯨꯝ 3 ꯆꯨꯞꯅꯗꯤ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯊꯝꯕ ꯇꯥꯏꯀꯣ꯫ ꯊꯥꯕꯨꯝ 3 ꯍꯦꯛ ꯁꯨꯕꯒ ꯆꯥꯅꯤꯡꯈꯣꯝꯕꯤ, ꯅꯪꯅ ꯏ ꯃꯇꯨꯝ ꯌꯥꯎꯕ ꯆꯐꯨꯗꯨ ꯄꯥꯏꯗꯨꯅ ꯀꯅꯥꯁꯨ ꯎꯗꯕ ꯃꯇꯝ ꯑꯃꯗ ꯈꯣꯡ ꯑꯗꯨ ꯆꯠꯇꯨꯅ ꯆꯐꯨ ꯑꯗꯣ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯊꯥꯗꯈꯣ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯐꯠꯇꯕ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯤ꯫ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯑꯣꯏꯕꯅ ꯂꯥꯏꯒꯤ ꯃꯆꯥ ꯑꯃꯕꯨ ꯄꯣꯛꯂ ꯃꯇꯨꯡꯗ ꯁꯤꯅꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯅ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯆꯥꯅꯤꯡꯈꯣꯝꯕꯤ ꯈꯣꯏꯁꯤꯈꯥꯗ ꯃꯤꯇꯝꯂꯤꯕ ꯏ ꯃꯇꯨꯝ ꯑꯗꯨ ꯃꯥꯡꯍꯜꯂꯔꯦ꯫ ꯃꯗꯨꯕꯨ ꯆꯐꯨ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯊꯝꯂꯦ꯫ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯊꯥꯕꯨꯝ 3 ꯁꯨꯕ ꯉꯥꯏꯔꯦ꯫ ꯊꯥꯕꯨꯝ 3 ꯁꯨꯔꯕꯗ ꯆꯥꯅꯤꯡꯈꯣꯝꯕꯤꯅ ꯂꯩꯔꯣꯟ ꯆꯟꯈꯤꯕ ꯆꯐꯨꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯥꯅ ꯃꯆꯥ ꯑꯗꯨꯕꯨ ꯊꯥꯕꯨꯝ 3 ꯃꯤꯔꯣꯟꯕ ꯍꯥꯏꯅ ꯁꯛꯈ꯭ꯔꯕꯅꯤ꯫ ꯏꯆꯤꯛ ꯆꯤꯛꯏ ꯃꯐꯝꯗꯨ꯫ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯗꯕꯁꯨ ꯃꯍꯥꯛ ꯀꯨꯏꯔꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯂꯣꯡꯗꯥꯏ ꯈꯣꯟꯕ ꯃꯐꯝ ꯃꯄꯥ ꯑꯗꯨꯗ ꯈꯔ ꯀꯨꯝꯊꯩ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯜꯗ ꯍꯥꯏ, ꯍꯦ ꯂꯥꯏꯅꯤꯡꯊꯧ, ꯅꯪꯒꯤ ꯅꯆꯥ ꯑꯁꯦ ꯅꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕꯅꯤ꯫ ꯂꯧꯁꯤꯟꯕꯤꯌꯨꯀꯣ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪꯂꯛꯇ ꯍꯤꯡꯍꯩꯗꯦ꯫ ꯅꯅꯥꯏ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯆꯐꯨꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯁꯤ꯫ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯃꯃꯥꯒ ꯃꯥꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯈꯤꯔꯝꯃꯤ꯫